Good morning, Mayam! Mayam ngasi di dosa oina semaje. Kai chaba yagena yengbane da kaim leramdre aduna dosa gi tingammaga ko asai ka tingamme adu hojik semas. Ingredients check pakar hawke. Aina sida hapi se brown rice ne urad dal ne yumda leramba makhal gi hawai loi sure ko. Si muk takhaira je ma'am. Shi gonna have to. Imai. Very thick. Muka pula pula takhai lun. Camera baijar aga dosa sem badi mai ta. Dog. Better lo na. Shi thammi ngai da. Kano sem masala sem tos. Tofu dosa ni tofu masala sem. Shi je koi na thammi gai. Hau mai hen ni ko. Sem thagre. Rồi kupsala thamage masala tamuk semas. Tofu masala semas changdaba ingredients ne yam chamba ngata ne. Aina alu je grate tawsen mane musalle. Alu jo khara hap ken alu angang mani go khara grate taw tho thamman. Nan inam dainana tofu pibirak bado. Adu semage nakupi jo hapsi moigi flavor moigi keno south ki jo kitang vibes phangna ba kari pata pe masala sem dharage. Maru pukto halle kari mata adu dagi de koi gi jira tang am hapsi ase adu dagi di koi gi nakupi cho king kitang hap ke like anu me mathang thadar si alu hana thadare ko alu na khara kuina changdoi ni namon bada adagi amuk mathang da carrot amuk thadar biro adai tofu ju dum pulap thadar biro aduga ngau biro thum ju hapa yara ani me thum chan biro apamba changda tang moisture nge thau yaw dam ko kitang ni me am thau yam yaw da tinjak ta haw na chage bi ngai ba kan da patience le ba ma changi na thi kitang tap ka na taw ga mulan la na isin kitang thaw ko aw ai ha da ta ben yeng ki to na cha do ni na do aw vegetarian में हमने काफी का हमारी तान या थुमों नम्मा में यार और अपन और साइ better do दम ये इंग्स better yang कोई ना दितिंग जै थबक काम चिल थबक तांग केनो लोड बक दि सेशन लोड बक दि खरा चिल लानी अदुना केनो तो चटनी का जो हम I chutney gam the shame roy mama hana di free of candy coconut chutney peanut chutney shame bud. Masi coconut sulate market chatab zukui ray. Yum the lamb maduna kanjala bread chako some standing up trap. Makan dosa the crash of palm bako. And I in the chaga of a chang do look to it and I do mokitang paste or mok cray and a smooth wenze.
ꯑꯗꯨꯒꯅꯦ ꯕꯦꯇꯔꯁꯦ ꯑꯗꯨꯝ ꯁꯤꯜ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯈꯤꯕ ꯌꯥꯔꯦ ꯌꯥꯔꯦꯗ ꯈꯥꯕꯩ 2 ꯆꯥꯔꯗꯤ ꯃꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯁꯨ ꯍꯦꯛ ꯈꯔ ꯌꯥꯔꯦ ꯁꯤꯅ ꯑꯗꯨꯒ ꯁꯤ ꯕꯦꯇꯔꯁꯦ ꯁꯦꯝꯕꯗ ꯑꯩꯒꯤ ꯊꯨꯝ ꯅꯝꯒꯗꯕ ꯆꯥꯡ ꯍꯥꯞꯄꯅꯤꯅ ꯊꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯍꯧꯔꯅꯤ ꯃꯌꯥꯝ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯀꯟꯇꯦꯅꯔꯁꯦ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯍꯧꯖꯤꯛ ꯍꯧꯅꯕ ꯊꯤꯛꯅꯦꯁꯁꯦ ꯁꯤꯁꯤꯅ ꯍꯣꯔꯦꯟ ꯆꯥꯒꯦꯔꯥ ꯍꯌꯦꯡ ꯆꯥꯒꯦꯔꯥ ꯃꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯒꯦꯔꯥ ꯑꯗ ꯊꯝꯅꯕ ꯌꯣꯝꯁꯤꯜꯂ ꯊꯝꯒꯗꯕꯅꯤ ꯑꯗꯨ ꯁꯤꯗꯩꯁꯤꯗꯅꯦ ꯊꯨꯝ ꯍꯥꯞꯆꯤꯜꯂꯅꯤ ꯕꯦꯇꯔ ꯁꯦꯝꯃꯅꯤ ꯑꯗꯨꯒ ꯗꯣꯁꯥ ꯍꯧꯔꯁꯤ ꯁꯤ ꯊꯤꯛꯅꯦꯁꯀꯤ ꯆꯥꯡꯁꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯗꯣꯁꯥ ꯄꯥꯏꯕ ꯀ꯭रिꯁꯄꯤꯅꯦꯁꯇꯣ ꯂꯥꯛꯇꯣꯏꯅꯤꯀꯣ ꯌꯦꯡꯉꯁꯤ ꯁꯤ ꯇꯧꯗꯣꯔꯦ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯊꯥꯎꯗꯣ ꯃꯤ ꯕꯇꯔ ꯍꯥꯞꯈꯤꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯅꯣꯏꯅ ꯆꯥꯕ ꯌꯥꯕ ꯊꯥꯎ ꯂꯣꯏ ꯍꯥꯞꯄꯣ ꯑꯩꯒꯤꯗꯤ ꯑꯣꯂꯤꯚ ꯑꯣꯏꯜꯗ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯒꯤ ꯊꯨꯝ ꯃꯤꯛꯁ ꯇꯧꯗ꯭ꯔꯤꯉꯩꯗꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯏꯅ ꯔꯦꯗꯤ ꯊꯝꯕꯤꯔꯣ ꯂꯣꯏꯅ ꯑꯩꯅ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯋꯦ ꯑꯗꯨ ꯑꯃꯨꯛ ꯏꯪꯍꯟꯗꯣꯏꯅꯤꯀꯣ ꯑꯗꯣ ꯏꯇꯣꯟꯅ ꯇꯧꯕꯅꯤꯅ ꯃꯌꯥꯝ ꯈꯣꯕ ꯈꯣꯠꯄꯁꯦ ꯐꯣꯟ ꯑꯃ ꯄꯥꯏꯔ ꯇꯧꯔꯗꯤ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯈꯔ ꯁꯝꯖꯟ ꯈꯔ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯍꯥꯟꯅ ꯄ꯭ꯔꯤ ꯍꯤꯠ ꯇꯧꯕꯤꯔꯣꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯊꯥꯗꯔꯀꯥꯟꯗ ꯆꯧ ꯂꯥꯎꯔꯛꯀꯅꯤꯅ ꯁꯤꯗꯤ ꯂꯥꯎꯗ꯭ꯔꯤꯗꯅ ꯆꯧ ꯑꯅ ꯑꯃ ꯄꯥꯏꯊꯣꯔꯛꯀꯅꯤꯅ ꯑꯗꯨ ꯃꯇꯝꯗꯅꯦ ꯃꯩꯗꯣ ꯂꯩꯊꯕꯤꯔꯣ ꯑꯗꯨꯒ ꯕꯦꯇꯔ ꯍꯥꯞꯄ ꯌꯥꯔꯦ ꯊꯨꯝꯒꯤ ꯆꯥꯡ ꯌꯦꯡꯒꯦꯀꯣ ꯃꯌꯥꯝ ꯊꯨꯝꯁꯤ ꯇꯦꯁ ꯇꯧꯔ ꯈꯪꯒꯗꯕꯅꯤꯀꯣ ꯂꯥꯏ ꯑꯝꯇ ꯅꯠꯇꯦ ꯔꯣꯕꯣꯠ ꯑꯝꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯇꯦꯁ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯥ ꯈꯤꯇꯪ ꯍꯥꯟꯅ ꯍꯥꯞꯄꯒ ꯑꯩ ꯐꯥꯒꯤꯗ ꯍꯥꯏꯅꯩꯗꯅ ꯑꯩꯒꯥꯐꯧꯗ ꯇꯤꯛ ꯂꯥꯎ ꯂꯪꯈꯠꯂꯒ ꯃꯌꯥꯗ ꯇꯨꯞ ꯂꯥꯎ ꯇꯥꯍꯜꯂꯦ ꯍꯥꯏꯅꯩꯗꯣ ꯋꯥꯊꯤꯒꯤ ꯋꯥꯅꯦꯕ ꯊꯨꯝ ꯃꯣꯔꯣꯛ ꯊꯨꯝ ꯍꯥꯏꯕꯁꯤꯕꯨ ꯇꯦꯁ ꯈꯤꯇꯪ ꯇꯧꯗ꯭ꯔꯗꯤ ꯑꯗꯨ ꯇꯦꯁ ꯇꯧꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯨꯠ ꯅꯨꯡ ꯍꯥꯝꯗꯣꯛꯄꯤꯔꯒ ꯐꯖꯅ ꯇꯧꯕꯤꯌꯣ ꯑꯅꯤ ꯌꯥꯝ ꯁꯥꯔꯕꯣ ꯎꯔꯒ ꯄꯤꯗꯤꯛ 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 ꯃꯇꯨꯝ ꯇꯥꯏ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯃꯩ ꯂꯩꯊꯕꯤꯔꯣ ꯍꯧꯕ ꯌꯥꯔꯦ ꯍꯧꯔꯁꯤ ꯈꯔꯗꯤ ꯇꯥꯗꯣꯔꯦ ꯀꯦꯃꯦꯔꯥ ꯄꯥꯏꯔ ꯂꯥꯡꯕꯅꯤ खरा ठीक बैटर जो खरा ठीक होएगा खरा ठीक होएगा और मथंग अपाबा लाया अपाबा गिम तोर्स बैटर हाउबजिदी हाउबा चेंग कैकाना तोरदी हेन हाउदनिको आइगिदी वेट लॉस दा फोकस तौबनिना ꯑꯩꯉꯣꯟꯗꯗꯤ ꯍꯥꯎꯕ ꯃꯌꯥꯝꯗꯤ ꯈꯔ ꯍꯥꯎꯕ ꯋꯥꯠꯀꯗꯕ ꯕꯦꯇꯔ ꯑꯣꯏꯔꯦ ꯁꯤꯒꯤ ꯕꯦꯇꯔꯁꯦ ꯃꯌꯥꯝ ꯈꯔ ꯊꯤꯛ ꯑꯣꯏꯔꯦ ꯀꯣ ꯑꯗꯣ ꯄꯥꯍꯟꯅꯤꯡꯉꯗꯤ ꯑꯩꯈꯣꯏꯅ ꯏꯁꯤꯡ ꯍꯥꯞꯄꯤꯒꯗꯕ ꯑꯩꯁꯦ ꯑꯣꯂꯤꯚ ꯑꯣꯏꯜ ꯈꯤꯇꯪ ꯆꯥꯏꯁꯜꯂꯦ खितंग बेटर अपावगी ओरदि अमु खितंग पाना अमु सेंबी तारे इसिंग खरा हापगा सिना खरा थिक ओइना लाया कछु काइदे बेनी डोसा गाय लैबदि पुरा थिक ओइने बेटर जे अपावगी अमु तोरखि मानि हौरस खुना मतंग तौबजे कनो तौब माइ थिकनेस से अखोइना कनो तौब ngamdeba aduna hojik mathangi dadine jana camera kaptabida kano tawke sidi nga sai khutna camera amuk taw si amuk taw wadane to saina thik ore saina pare hawde hawde ne mullabdi chamane edu phajaba leida presentation da 시기 치즈만 로헨라게 거 나이 문비 물레 마탕 파자나 하라게 넥스트 기지디네 파자나 세임 비디오 갑다비도 도 사미 마퉁다네 이싱이 사이 크라 기피오 가다가 마탕 아마 하우나 그다음에 아이 로이라가 갑하게 सी खरा मुंचला कांदा मसाला हापस
ꯍꯧꯖꯤꯛꯀꯤ ꯗꯣꯁꯥ ꯁꯦꯞ ꯇꯥꯏ ꯃꯌꯥꯝꯁꯤꯅ ꯈꯨꯗꯛꯇ ꯁꯦꯝꯕꯩꯅꯦꯕꯀꯣ ꯍꯌꯦꯡ ꯕꯦꯇꯔꯁꯦ ꯍꯌꯦꯡꯐꯥꯎ ꯊꯝꯃꯒ ꯑꯗꯨꯗꯤ ꯑꯁ ꯍꯌꯦꯡꯗꯤ ꯐꯖꯅ ꯍꯥꯎꯗꯣꯏꯅꯤ ꯁꯦꯞꯁꯨ ꯐꯖꯅ ꯇꯥꯔꯅꯤ ꯍꯥꯎꯁꯨ ꯃꯍꯥꯎ ꯍꯌꯦꯡꯅ ꯍꯦꯟꯗꯣꯏ ꯃꯌꯥꯝꯁꯦ ꯊꯦꯡꯕꯗ ꯕꯦꯇꯔꯁꯦ ꯄꯥꯏꯕꯗ ꯈꯨꯠꯇ ꯅꯞꯄꯛꯇ꯭ꯔꯕꯀꯣ ꯁꯤ ꯃꯨꯜꯂꯕꯅꯦꯕ ꯃꯨꯜꯂꯛꯑꯕꯅꯦꯕꯁꯦ ꯁꯤꯗꯩꯁꯤꯗ ꯃꯁꯥꯂꯥꯗꯣ ꯆꯥꯏꯁꯟꯕ ꯌꯥꯔꯅꯤ ꯇꯣꯐꯨ ꯑꯂꯨ ꯁꯤ ꯃꯉꯥꯏꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯠꯀꯤꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯗꯤ ꯁꯥꯎꯠꯇ ꯂꯩꯔꯛꯄꯅꯤꯅꯅꯦ ꯌꯥꯝ ꯄꯥꯝꯃꯦ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯕ ꯑꯃ ꯂꯩ ꯃꯂꯌꯥꯂꯝꯒꯤ ꯀꯦꯔꯦꯂꯥꯒꯤ ꯐꯤꯁ ꯀꯔꯤꯀꯣ ꯑꯁ ꯄꯨꯂꯤꯅ ꯑꯁꯤꯟꯕ ꯍꯥꯞꯄ ꯊꯣꯡꯕ ꯑꯃ ꯑꯗꯨ ꯏꯃꯥꯟꯅꯕꯤꯅ ꯄꯨꯂꯤ ꯊꯥꯕꯤꯔꯛꯀꯗꯕꯁꯦ ꯃꯣꯏꯁꯦ ꯀꯦꯔꯦꯂꯥꯗ ꯑꯝꯇ ꯂꯩꯇꯦ ꯀꯦꯔꯦꯂꯥꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯥꯔꯛꯀꯦꯅ ꯑꯣꯔꯗꯔ ꯑꯣꯟꯂꯥꯏꯟꯕꯨꯗꯤ ꯇꯧꯕ ꯌꯥꯏ ꯌꯨꯕꯤ ꯃꯍꯤꯅ ꯃꯊꯛꯇꯒ ꯍꯩꯖꯤꯜꯂꯛꯑꯕ ꯃꯌꯥꯝ ꯑꯩꯁꯦ ꯌꯥꯡ ꯀꯪꯅꯕꯅꯅꯦ ꯅꯔꯁ ꯇꯝꯍꯟꯕꯅꯤ ꯑꯗꯨꯒꯅꯦ ꯆꯤꯟꯖꯥꯛꯁꯦ ꯂꯣꯏ ꯍꯩꯅꯔꯛꯇꯅꯅꯦ ꯑꯩꯅ ꯑꯣꯏꯅꯅꯦ ꯗꯕꯜꯗ ꯅꯣꯏꯈꯠꯂ ꯊꯣꯛꯂꯛꯄꯩ ꯋꯥꯔꯤꯅꯤꯗ ꯑꯩꯁꯦ ꯍꯩꯅꯗꯕ ꯂꯩꯇꯦꯕ ꯑꯩꯅ ꯃꯤꯅꯦ ꯁꯥꯎꯠꯇ ꯆꯥꯕ ꯍꯩꯅꯗꯦ ꯀꯥꯏ ꯇꯧꯗꯣ ꯑꯩꯗꯤ ꯁꯝꯕꯥꯔꯒ ꯃꯍꯤꯒꯁꯦ ꯇꯣꯠꯇꯅꯅꯦ ꯑꯩꯅ ꯆꯥꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯪꯀꯜꯒꯤ ꯑꯅꯥꯅꯅꯦ ꯃꯦꯁꯀꯤ ꯑꯪꯀꯜꯒꯤ ꯑꯅꯥꯅꯅꯦ ꯑꯩ ꯆꯥꯕꯗꯣ ꯅꯨꯡꯁꯤꯃꯟꯗꯅꯅꯦ ꯁ꯭ꯄꯦஷꯦꯜ ꯄꯨꯔꯤꯒꯁꯦ ꯗꯣꯁꯥꯒꯁꯦ ꯃꯌꯥꯝꯗꯒꯤ ꯑꯩꯅ ꯆꯥꯎꯔ ꯍꯧꯕꯤꯗꯣꯏꯅꯦꯕ ꯆꯥꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯪꯗꯦ ꯑꯩꯒꯤ ꯇꯦꯁ ꯕꯠꯁꯦ ꯂꯣꯏꯅꯃꯛ ꯍꯦꯛ ꯀꯃꯥꯏꯅ ꯇꯧꯔꯝꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯀꯩꯅꯣ ꯋꯦꯠ ꯍꯟꯊꯅꯕ ꯇꯧꯔꯁꯨ ꯑꯩ ꯍꯥꯎꯇꯕ ꯌꯥꯗꯦꯕ ꯍꯥꯎꯅꯕ ꯍꯣꯠꯅꯖꯕꯗ ꯑꯩꯁꯦ ꯐꯥꯏ ꯃꯈꯜ ꯃꯈꯜꯅꯦꯕ ꯇꯧꯖꯔꯤꯁꯦ ꯉꯥꯏꯍꯥꯛꯀꯤ ꯊꯣꯛꯂꯛꯄ ꯑꯗꯨꯅꯦ ꯁꯤ ꯃꯩꯁꯦ ꯗꯤꯔꯤ ꯊꯥꯔꯒ ꯑꯗꯨꯝ ꯃꯁꯥꯅ ꯃꯨꯟꯖꯍꯜꯂꯁꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯣꯟꯖꯜꯂꯦ ꯆꯠꯅꯤ ꯅꯨꯡ ꯌꯥꯎꯔꯕ ꯃꯌꯥꯝ ꯍꯥꯎꯔꯗꯕꯅꯤꯀꯣ ꯆꯠꯅꯤ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯑꯩ ꯗꯤꯁꯦꯝꯕꯔ 15 ꯑꯗꯨꯋꯥꯏꯐꯥꯎꯗꯤ ꯑꯩ ꯀꯌꯥ ꯉꯝꯈꯤꯔꯣꯏ ꯅꯣꯡꯃꯒꯤ ꯑꯩꯅ ꯆꯥꯕꯗꯣ ꯈꯔ ꯁꯨꯝ ꯅꯝꯃ ꯊꯥꯔꯛꯄ ꯋꯥꯅꯤ ꯁꯣꯔꯠꯀꯠꯇ ꯆꯠ ꯃꯨꯜꯂꯕꯅꯤꯀꯣ ꯁꯤ ꯀꯥꯈꯠꯂꯛꯏꯁꯦ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯦ ꯁꯤꯜꯂꯒꯦ ꯆꯥꯕꯕꯨ ꯌꯥꯔꯗꯤ ꯌꯥꯔꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯈꯨꯠ ꯑꯅꯤ ꯆꯪꯉꯗꯤ ꯑꯃꯨꯛ ꯇꯦꯛꯈꯤꯕ ꯃꯌꯥꯝ ꯈꯨꯠꯁꯦ ꯀꯦꯃꯦꯔꯥꯁꯦ ꯂꯧꯊꯣꯛꯑꯒꯦ ꯑꯝꯇ ꯁꯦꯝꯈꯤꯒꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯗꯣꯁꯥꯁꯦ ꯃꯁꯛ ꯐꯖꯗ꯭ꯔꯤꯁꯦ ꯈꯨꯗꯛꯇ ꯁꯦꯝꯕꯩꯅꯦꯕ ꯈꯤꯇꯪ ꯊꯝꯒꯗꯕꯅꯦꯕ ꯃꯇꯝ ꯈꯔ ꯑꯗꯒꯤ ꯃꯥꯏ ꯇꯦꯛꯁꯆꯔ ꯌꯥꯝ ꯐꯖꯔꯅꯤ ꯑꯗꯒꯤ ꯑꯩꯅ ꯌꯥꯜꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯁꯨ ꯑꯗꯣ ꯑꯩꯅ ꯎꯔꯠ ꯗꯥꯜꯒ ꯀꯩꯅꯣꯒ ꯂꯦꯝꯕ ꯍꯋꯥꯏ ꯄꯨꯔꯥ ꯌꯥꯟꯁꯤꯜꯂꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯁꯜꯂꯦ ꯀꯩ ꯑꯁ ꯃꯈꯣꯟ ꯇꯥꯎ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯁꯄꯤꯅꯦꯁꯇꯣ ꯐꯤꯜ ꯇꯧꯕ ꯆꯥꯡꯉꯦ ꯍꯥꯎꯔꯦ ꯁꯤꯅꯤ ꯃꯌꯥꯝ ꯍꯛꯆꯥꯡ ꯆꯥꯎꯗꯕ ꯐꯤꯒꯔ ꯇꯥꯕ ꯃꯤꯒꯤꯗꯤ ꯆꯥꯅꯤꯡꯕꯗ ꯆꯥꯕ ꯌꯥꯏ ꯑꯍꯥꯎꯕ ꯂꯦꯛ ꯂꯦꯛ ꯂꯥꯎꯕꯀꯣ ꯑꯁ ꯑꯩꯁꯨ ꯆꯥꯗꯅ ꯅꯣꯏ ꯌꯥꯄꯣꯠꯇꯩ ꯆꯥꯔꯛꯈꯤꯕ ꯃꯌꯥꯝꯗꯨꯅꯅꯦ ꯉꯁꯤ ꯇꯧꯔꯤꯁꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯏꯁꯥꯅꯁꯨ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯆꯍꯤꯁꯤꯅꯁꯨ ꯑꯗꯨꯅꯦ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯅꯍꯥꯟꯈꯣꯏ ꯑꯩꯅ ꯍꯧꯕꯗꯤ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔ ꯍꯧꯕꯅꯤꯅꯅꯦ ꯃꯍꯥꯎꯁꯨ ꯃꯥꯟꯅꯩ ꯃꯁꯛ ꯐꯖꯕ ꯀꯩꯀꯥꯁꯦ ꯕꯦꯇꯔꯁꯦ ꯉꯁꯤꯗꯤ ꯈꯨꯗꯛꯇꯅꯦ ꯑꯩꯁꯦ ꯆꯥꯛꯁꯨ ꯊꯣꯡꯅꯤꯡꯗ꯭ꯔꯕ ꯑꯗꯩ ꯈꯩꯗꯦꯜꯁꯨ ꯀꯥꯗ꯭ꯔꯦ ꯀꯩꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯍꯧꯒꯠꯂ ꯐꯠ ꯂꯥꯎ ꯇꯤꯡꯁꯤꯜꯂꯦ ꯍꯧꯒꯠꯂ ꯇꯤꯡꯉꯝꯃ ꯑꯗꯨꯅ ꯁꯦꯝꯃꯦ ꯍꯥꯎꯋꯦ ꯏꯁꯥꯒꯤ ꯀꯥꯟꯅꯕ ꯊꯥꯏꯅ ꯑꯍꯟ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯀꯩꯕ ꯑꯃ ꯍꯥꯏꯕꯗꯣ ꯆꯥꯅꯕ ꯍꯤꯡꯕ ꯅꯠꯇꯦ ꯍꯤꯡꯅꯕ ꯆꯥꯕꯅꯤ ꯑꯩ ꯍꯤꯡꯅꯕ ꯆꯥꯏ ꯍꯤꯡꯅꯕ ꯆꯥꯕꯗ ꯍꯥꯎꯅ
ꯂꯣꯏꯈ꯭ꯔꯦ ꯊꯣꯡꯕ ꯊꯥꯛꯄꯗꯤ ꯃꯤꯅ ꯍꯩꯅꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯄꯥꯁꯤ ꯌꯧꯔꯛꯄꯗꯅꯦ ꯃꯌꯥꯝꯁꯦ ꯇꯜꯂꯤꯁꯦ ꯍꯣꯇꯦꯜꯒꯤ ꯆꯥ ꯂꯣꯏꯔꯦꯗ ꯍꯦꯛꯇ ꯈꯜꯂꯛꯏꯁꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯏꯁꯥꯅ ꯆꯥꯖꯩ ꯏꯁꯥ ꯐꯦꯡꯖꯒꯗꯕꯅꯤ ꯀꯣꯟ ꯐꯦꯡꯕꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯝ ꯑꯣꯏꯔ ꯂꯥꯛꯑꯦ ꯅꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯔꯁꯨ ꯀꯣꯟ ꯐꯦꯡꯕꯒꯤ ꯄꯨꯟꯁꯤꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯄꯨꯟꯁꯤꯅꯤ ꯗꯣꯁꯥ ꯑꯅꯤꯅ ꯄꯨꯛ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯁꯤ ꯂꯦꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯇꯧꯗꯣꯏꯁꯤꯅ ꯂꯣꯏꯁꯤꯟꯕ ꯅꯠꯇ꯭ꯔꯥ ꯆꯥꯕ ꯂꯣꯏꯔꯒ ꯂꯣꯏꯁꯤꯟꯕ ꯂꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯀꯩꯁꯨ ꯁꯤꯅ ꯂꯣꯏꯗꯧ ꯃꯥꯜꯂꯦ ꯑꯇꯩꯗꯤ ꯊꯕꯛ ꯑꯗꯨꯝ ꯄꯔꯁꯣꯅꯦꯜ ꯊꯕꯛ ꯃꯌꯥꯝ ꯑꯃꯀꯣ ꯇꯧꯔꯒꯦ ꯂꯣꯏꯔꯦ ꯕꯥꯏ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ